ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯨꯋꯔꯁꯤꯡꯕꯨ ꯄꯣꯝꯕꯤ ꯆꯤꯛꯂꯥ ꯆꯦꯅꯦꯜꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯇꯧꯖꯒꯗꯧꯔꯤꯕ ꯄ꯭ꯔꯦꯡ ꯑꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎ ꯑꯃꯈꯛꯅ ꯀꯣꯏꯕ ꯅꯨꯄꯤꯗꯣ ꯑꯩꯅ ꯀꯣꯏꯔꯒꯤ ꯃꯥꯒ ꯇꯣꯛꯅꯔꯣꯅ ꯍꯥꯏꯔꯀꯥꯟꯗ ꯃꯥꯒꯤ ꯔꯤꯌꯦꯛꯁꯟꯗꯨ ꯌꯦꯡꯉꯗꯣꯏꯅꯦꯕꯀꯣ꯫ ꯑꯗꯨꯗꯤ ꯀꯨꯏꯗꯕꯤꯗ ꯐꯣꯟꯁꯤ ꯑꯩ ꯇꯧꯁꯤꯜꯂꯒꯦ ꯑꯗꯨꯒ ꯌꯦꯡꯉꯁꯤ꯫ ꯑꯗꯨꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯅꯨꯡꯉꯥꯏꯒꯅꯤꯅ ꯈꯜꯂꯤ꯫ ꯑꯗꯨꯗꯤ ꯑꯩ ꯐꯣꯟꯁꯤ ꯇꯧꯖꯔꯒꯦ꯫ Hello? ꯆꯥꯎꯕ, How? ꯑꯩ ꯗꯥ ꯖꯦꯝꯁꯅꯦ꯫ Kaya dito. ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕꯗ ꯋꯥꯔꯤꯃꯨꯛꯇꯪ ꯁꯥꯟꯅꯁꯦꯅ Hoy, yay. ꯑꯗꯨꯒꯤ ꯇꯧꯔꯛꯄꯅꯤꯗ꯫ ꯀꯩꯅꯣꯅꯦ, khitang kanna hairo ay tadiye. Kana nga usap Ay tadaba ado na khitang kanna nganghaningba haitare. Ado kainoni na ay na haidi wase. Nang saudi saunobuko. Ado nang ikendasu kaino tawganobuko, ikendasu nang saugano, ikendasu waraugano, aingondasu warauganobuko. Ikendasu aina phone tawrubanibuko, hojik ma phone pairaktiba. Mase class tawribra aiso gyan minut tadrebako. Tabro na ay haisya. Tay. Adon na aingondasu lana lawganobuko. Lâu rồi cái hai ba thì hai thì hai là tám lâu không mà Nang niya, à nang ikenga khangnari siya. à To obako. cái Ay ko yung khangnara siya ba? Nate na noy ani makapun na isewari sananing manibako. Daga mase aina phone tawkanda mase phone pairaktre ba hojikse ani omlak tawrabane ba. Daga mase phone pairaktre ba mase. không được các cái giờ Ado nang kay khalige. chết rồi Mati ni pas yang thokti dana ado kan tawra ma toko ai gan khangna se. cái giờ đã lên ra cái giờ không được Kariba kitang kan hairo tadi. à chúng ta không được nha bạn Adun hen tagidre. à chúng ta cái không được nha bạn Hoy ni ama boy so ekendo na phone da paira gadi ekena jaradi loin jagada na tro. Natina ekendang phone taw gen tawri raba. hai bạn Hoy. đâu đi ra Adun nang kay khalige. cái người ta đang không ăn cái bạn Nati asa aduni ay nangarang jam series ay na ay hayrak kadoy ay noy na su phagi ta ngano ay ngarang adok jam na phajanda ay high grade di. Noy eke noy ani magtana tro ay na high gi budo ba. tay đi lên đây sẽ đi xem các bạn Adun nang janing drabo. không ai à bị nhổ Eke na jardi jadu na tro eke noy na hayal laura tu dia. Nang na traga nang isa ingon de ikai ba pidoy ro. rất thì ra đây cho ta đã được đây thì à chúng tôi bây giờ đấy chúng tôi khai ra cho mọi người Ado ay di ngarang series oy na hayrak kanina ay adok phajana high grade dia.
ꯀꯩꯅꯣꯗ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯇꯔꯥꯅ ꯉꯥꯡꯉꯤꯗ ꯇꯥꯗꯣꯏꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯐꯔꯦꯅꯦ ꯅꯪꯅ ꯑꯩꯁꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯉꯥꯡꯉꯦ ꯈꯜꯂꯒꯗꯤ ꯑꯩ ꯑꯦꯀꯦꯟꯗ ꯍꯥꯏꯍꯜꯂꯛꯑꯒꯦ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯂꯣꯏꯔꯀꯥꯟꯗ ꯑꯩ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯀꯦ ꯌꯥꯕ꯭ꯔꯣ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯥꯅ ꯌꯥꯔꯛꯑꯗꯤ ꯍꯦꯛꯇ ꯌꯥꯔꯝꯃꯕ ꯑꯗꯣ ꯃꯥꯅ ꯌꯥꯔꯒꯗꯤ ꯅꯪꯁꯨ ꯈꯤꯇꯪ ꯈꯟꯐꯝ ꯊꯣꯛꯏꯗꯅ ꯆꯠꯂꯣꯗ ꯅꯪꯁꯨ ꯃꯥ ꯌꯥꯔꯒ ꯃꯥꯅ ꯑꯩꯁꯨ ꯑꯣꯏꯔꯗꯤ ꯑꯃꯒ ꯑꯃꯨꯛ ꯀꯣꯏꯅꯔꯣ ꯀꯥꯏꯅ ꯇꯧꯒ꯭ꯔꯗ ꯑꯗꯣ ꯃꯥꯗꯤ ꯅꯤꯄꯥꯁꯨ ꯌꯥꯝ ꯊꯣꯛꯇꯦꯗꯅ ꯑꯗꯣ ꯅꯣꯏ ꯅꯠꯇꯦ ꯅꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯤꯁꯤꯕꯨ ꯅꯪꯅ ꯀꯣꯏꯔꯤꯅꯤ ꯍꯥꯏꯗꯥꯏꯅꯦ ꯃꯥꯁꯦ ꯑꯗꯨ ꯀꯣꯏ ꯍꯥꯏꯖꯔꯁꯨ ꯑꯗꯨ ꯃꯥꯅ ꯈꯪꯒꯗꯕꯅꯤꯗꯅ ꯑꯗꯨꯕꯨ ꯃꯥꯗꯣ ꯎꯏꯅꯦ ꯍꯥꯏꯔꯒ ꯊꯣꯛꯆꯕꯅ ꯊꯣꯛꯆꯕꯅꯦ ꯑꯩ ꯈꯔꯗꯤ ꯃꯥꯗꯣ ꯀꯣꯏꯅꯔꯣ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯍꯣꯏꯅꯦ ꯑꯗꯨꯗ ꯑꯦꯀꯦꯅ ꯀꯩꯒꯨꯝꯕ ꯇꯣꯛꯅꯔꯁꯤꯅ ꯍꯥꯏꯔꯒꯗꯤ ꯅꯪ ꯇꯣꯛꯅꯒꯗ꯭ꯔꯣ ꯃꯥꯒ ꯑꯗꯨꯗꯤ ꯃꯥꯏ ꯑꯄꯥꯝꯕꯅꯤꯗꯅ ꯃꯥꯏ ꯋꯥꯈꯜꯅꯤ ꯃꯥꯅꯁꯨ ꯍꯥꯏꯔ ꯈꯪꯅꯈꯤꯕꯅꯤ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯃꯥꯅ ꯇꯣꯛꯅꯁꯦ ꯍꯥꯏꯔꯗꯤ ꯃꯥꯏ ꯋꯥꯈꯜ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯃꯥꯏ ꯃꯥꯏꯖꯔꯒꯗꯤ ꯑꯩ ꯈꯪꯗꯦꯗ ꯅꯠꯇꯦ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯗꯕꯩ ꯋꯥꯔꯕ ꯄꯥꯝꯗꯕꯩ ꯄꯥꯝꯗꯕꯩ ꯋꯥ ꯅꯠꯇꯦ ꯑꯩꯗꯤ ꯀꯩꯅꯣ ꯅꯨꯡꯁꯤꯅꯖꯕꯗꯤ ꯄꯣꯛꯃꯤꯟꯅꯕꯗꯣ ꯆꯞ ꯃꯥꯟꯅꯩ ꯈꯜꯂꯒ ꯀꯃꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯏꯅꯣ ꯑꯗꯨꯏꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯨ ꯀꯩ ꯀꯥꯏꯒꯦꯕ ꯑꯗꯣ ꯀꯗꯥꯏꯗ ꯌꯥꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤꯁꯨ ꯌꯥꯔꯣ ꯑꯦꯀꯦꯟꯒ ꯅꯣꯏ ꯑꯅꯤ ꯈꯪꯅꯕꯗꯨꯁꯨ ꯑꯗꯨꯝ ꯈꯪꯅꯔꯣ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤ ꯑꯗꯨꯝ ꯌꯥꯔꯣꯗꯅ ꯃꯥ ꯈꯪꯅꯔꯣꯕ ꯃꯥꯒꯁꯨ ꯑꯗꯨꯝ ꯈꯪꯅꯔꯣꯕꯀꯣ ꯑꯥ ꯑꯗꯣ ꯑꯩꯅ ꯍꯥꯏꯔꯤ ꯋꯥꯁꯤꯁꯨ ꯑꯗꯨꯝ ꯌꯥꯔꯣꯕ ꯀꯩ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯥꯒꯁꯨ ꯈꯪꯅꯧ ꯑꯗꯨꯒ ꯇꯥꯁꯦꯁꯨ ꯍꯥꯏꯕꯗꯤ ꯌꯥꯎꯋꯦ ꯅꯪꯅ ꯉꯥꯡꯉꯤꯗꯣ ꯈꯤꯇꯪ ꯀꯟꯅ ꯀꯟꯅ ꯉꯥꯡꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯀꯟꯅ ꯉꯥꯡꯕ ꯇꯥꯗꯕꯗꯤ ꯐꯔꯛ ꯇꯥꯏ ꯇꯥꯗꯕ꯭ꯔꯕ ꯐꯖꯅ ꯅꯪꯒꯤꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯌꯥꯝ ꯄꯤꯛꯅ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯀꯟꯅ ꯉꯥꯡꯕꯗꯤ ꯌꯥꯗꯕ ꯅꯪ ꯉꯥꯡꯕꯗꯤ ꯅꯪꯉꯣꯟꯗꯅꯤ ꯀꯟꯅ ꯉꯥꯡꯕꯗꯤ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯗ ꯇꯥꯖꯦꯁ ꯀꯔꯥꯏꯗꯒꯤ ꯆꯥꯎꯕ ꯅꯪꯅ ꯍꯥꯏꯔꯛꯏ ꯋꯥꯗꯨꯗꯤ ꯑꯩꯗꯤ ꯏꯀꯥꯏꯍꯦ ꯑꯩꯗꯤ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯍꯥꯏꯔꯛꯑꯒ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯏꯀꯥꯏꯕ ꯄꯤꯁꯜꯂꯛꯄꯗꯗꯤ ꯃꯇꯨꯡꯗꯩꯗꯤ ꯑꯩ ꯐꯣꯟ ꯇꯧꯔꯛꯄꯒ ꯉꯝꯃꯔꯣꯏꯍꯦ ꯇꯥꯖꯦꯁꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂ ꯍꯥꯏꯔꯤꯅꯦ ꯑꯩ ꯀꯩ ꯋꯥꯈꯜꯅꯣ ꯈꯜꯂꯤꯅꯣ ꯑꯩ ꯏꯀꯥꯏꯕ ꯄꯤꯗꯕ ꯋꯥ ꯅꯠꯇꯤꯌꯦ ꯀꯩꯅꯣ ꯀꯩ ꯅꯠꯇꯦꯗ ꯋꯥꯈꯜꯅꯣꯕ ꯑꯩꯅ ꯅꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯔꯒꯕꯨ ꯑꯩ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤꯗ꯭ꯔꯣ ꯁꯨꯃꯥꯏꯅ ꯑꯗꯣ ꯏꯀꯥꯏꯕ ꯄꯤꯕ ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯩ ꯋꯥꯈꯜꯅꯣ ꯍꯥꯏꯕꯅꯤꯗ ꯇꯥꯖꯦꯁꯀꯤ ꯃꯅꯥꯎꯄꯥꯒꯨꯝꯕꯅꯤ ꯈꯪꯅꯔꯤꯅꯦꯅ ꯏꯁꯥꯅ ꯀꯩ ꯋꯥꯈꯜꯗꯅꯣꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣ ꯑꯗꯨꯝ ꯌꯥꯔꯦ ꯅꯨꯡꯉꯥꯏꯔꯦ ꯑꯩꯁꯨ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯧ ꯅꯠꯇꯦ ꯍꯥꯏꯕ ꯑꯩ ꯀꯣꯏꯒꯦꯔꯥ ꯀꯣꯏꯔꯣꯏꯒꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯑꯩ ꯃꯥꯅ ꯄꯥꯝꯗꯦ ꯇꯣꯛꯅꯔꯁꯦ ꯑꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯉꯣꯟꯗ ꯁꯨꯃꯥꯏꯅ ꯄꯥꯝꯖꯩ ꯑꯗꯨꯒ ꯑꯩ ꯇꯣꯛꯅꯔꯁꯤ ꯃꯥꯒ ꯀꯣꯏꯅꯕ ꯍꯥꯏꯕꯗꯨ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯍꯣꯏꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯔꯛꯑꯦꯅꯦ ꯈꯪꯅꯩ ꯈꯪꯅꯕꯕꯨ ꯃꯥ ꯀꯣꯏꯅꯔ ꯅꯪ ꯀꯣꯏꯅꯔꯁꯦꯅ ꯀꯩ ꯋꯥꯈꯜꯗꯅꯣꯕ ꯇꯥꯖꯦꯁꯅ ꯍꯥꯏꯁꯤꯕꯣ ꯐꯔꯦꯅꯦ ꯍꯣꯏ ꯑꯩꯕꯨꯗꯤ ꯑꯩꯅ ꯇꯧꯔꯛꯏꯁꯤꯗꯤ ꯅꯪ ꯄꯥꯝꯕꯩꯅꯤ ꯀꯩꯅꯣ ꯀꯩ ꯋꯥꯈꯜꯅꯣ ꯑꯗꯨꯗꯤ ꯀꯩ ꯋꯥꯅꯣ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯅꯔꯒ ꯂꯣꯏꯅꯔꯒꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ꯭ꯔꯕ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯗꯤ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯀꯃꯥꯏꯅ ꯌꯥꯅꯤ ꯈꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦꯅ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯖꯟ ꯉꯥꯏꯔꯦ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯍꯥꯏꯕꯅꯤꯗ ꯐꯔꯦ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯁꯤꯗꯤ ꯑꯩ ꯈꯤꯇꯪꯇ ꯅꯠꯇꯦꯗ ꯌꯥꯝ ꯏꯀꯥꯏꯔꯦꯗ ꯑꯩ ꯑꯁ ꯇꯥꯅꯤꯡꯗꯔꯦ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯔꯛꯏꯕ ꯇꯥꯖꯦꯁꯀꯤ ꯋꯥꯈꯜꯗꯨꯅꯦ ꯑꯩꯅ ꯉꯛꯏꯁꯦ ꯀꯩ ꯋꯥꯈꯜꯗ ꯍꯥꯏꯔꯛꯏꯅꯣ ꯏꯇꯣꯝꯇ ꯍꯣꯏꯅꯦ ꯉꯥꯏꯔꯦ ꯑꯩꯅ ꯉꯥꯡꯕꯤꯔꯤ ꯑꯗꯨꯒ ꯍꯥꯏꯌꯦ ꯍꯣꯏꯅꯦ ꯑꯩꯒꯤ ꯋꯥꯈꯜꯕꯨꯗꯤ ꯅꯪꯅ ꯌꯥꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯅꯤꯅꯦ ꯑꯩꯅ ꯇꯧꯔꯛꯏꯁꯦ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ
ว่าไอ้ที่ของยาที่ยาไปจัดเป็นตัวของมันจ้ะ เฮ้ยเนี่ยado ngasi ay so ikai re ado kai so kai de kwa ตอนนี้เสร็จแล้วตอนนี้ทำหมดอ่ะ ai ngai kho ai phagi ngai kho cái nắm ta hayo ge cái nắm ta hayo ge ba nang sao ri ro ทำไม่ได้เท่าที่จะ ngai kho cái nắm ta sang do ge ba ai ma se phone thong gare ko sao da na ma se pa nang tha ja gare ba pa ado ai amuk mangda sang do udra ga di ma lang ba engon da wa khan da lan na mu lau gare ne ba aduna hai pitang ai sang dok ke ba kwa आपके द्वारा डायल किया गया नंबर अभी व्यस्त है कृपया कुछ समय पश्चात प्रयास करें phone ju chat ki tre ta ri je aina hai ki ba mayam ja ma so engon da thangai seng na sao gro ba ma le aduna ai gi number so ma na block to sala ga tham gre adu bo ngasi aina mangona tawri ba preng si ai success oire na lojare aduna maram oiraga aina preng call ni have to seng dok ke na tawbani ado ma di adom thangai seng na phone do ai gi number do block to seng gre aduna ai gi phone do pa birak tre ba ka aduna ngasi ai gi video si soidam ki nungai gi ning khali nungai biraka di like comment to biramo aduga subscribe to ba ko bigano mathangi video ngai minarasi